अहनबदे यमना मरु इब पाव अमा अपडेट थमजगे नुपी अमगी Asiba Hakchang Leiramle ngasi upung tara rom tarakpada Bishnupur PS na ko liba kainong mamang nikai dagi khanong puklom de leiba maichak pi pat manaki achorpa mafam amada nupi gi Asiba Hakchang ama Leiramle hairi Hakchang adu mafam adu da ayukta sujik phan basetluba miyoi amana namthiba manam namlagi haina ko yeng lubada thengnarakibani hairi leikidrabi nupi adu Makut pulambaga loina khawri da su phi amana chetna pulami mak chahi yankhai romgi mioi oigani adubu mak ki Hakchang manam chelabana mak ki numit khani gi mamangda siba oigani hairi police na forensic science ki expert singa loina yengsilaba matungda Hakchang adu laukhalaktuna masak khangdukna post mortem examination tawna gi damakte rim scheme real sang da thangkre adu mathangi update asana hand grenade ani fangle combined force na leptana chatharapa search operation manungda Imphal West District mafam amadagi hand grenade ani detonator ani tear gas cell ani amasung tube launcher ani fagatle haina police control room gi seron amana phongdurakli aduga mathangi update asna Hakchang Fangdriba trom the Yaona Landa Siba tribal chamago humpusure ITLF May Homdagi Tatare and a Satar Liver Land as the secret tribal chamago humpusure amasung makoigi manungda Hojik Pow Hakchang Fangdriba trom the Yauri Haina Surasanpur the best over indigenous tribal leaders forum ITLF Kiseron Amar Pongturli Ngarang Surasanpur district Hugada Manak the labor Soken village the Lake the tribal Marfu Tarit ki Hakchang Lerun Chan Kibaga Loinana Serol Asina Makatana Pongdurak pada Lake the Musin Gimarung the Quaidiki Sahina River Muna Tamakata Ngai River Isak na oiraga khwaidagi sahi yambo mioina masagi sahi marfuga tarit chukraba bainam songloina oiri hairi ngarangi leiron chanbagi thorom adu Surasanpur gi tuibong da leiba peace ground miyam gi mifam ama pangthokraba matung da Christian lining gi matung ina yam baksang sing leiron chanduna aroiba mathau mangam pangthokkibani panbeya badi ngarang peace ground miyam gi mifam pangthoklaga leiron chanpham tan Hakchang sing puduna satkibadagi hauraduna tidim lambi paring da kuki militant sing na pareng leptuna nongmai kaplaga gun chelot pikibani aduga leiron chanpham dasu nongmai paiba militant kaya na nongmai maru kaya kaptuna gun chelot piki adum oina pamdaba thodok amata thokpagi paw leikhidri aduga mathangi update asna yengang popi gi meitai khulsing da kuki na landakre lanjena kiba khunja sing halakpa kinare state asida santi Thamnaba center amasung state sarkar ani nekan na honar basu singi mafam kaya da kundariba kuki khulsing da gi manak nakpada laiba meitai khulsing da yamna toina nongmai kapsin duna attack tawbagi thawung de hojik sulep tana sathari ngarang numdang pung nipan khara helakpada Imphal East ki yengang popi police station gi manung chana laiba thamna popi yengang popi sabung ko khunau amasung santi khongbana sing meitai khulsing da manak nakpada laiba kuki khulsing haibadi urangpat natum sing sumsong kaune amasung P Faimol Kuldagi Kuki Dal Hobusing and Nongmai round Kaya Capsin to the Landarakre, Taudo the security force make a good handle Nongmai Kapnaki, Taudo the Maram Oregon Lanzaneri Pamateka, Hanjan Bakina, Haina, Presna Fango Power Manahidi, Pawasina Makatana, Heidi Banasana Sabi Mamang Sing Tanapopi, Uyoksing Amasung Yang Popi, Uyoksing Heidiba, Mafam Sing as how given me home, Kangloki Irang Heck. Haurak padagi ngasi phabo kuki khulai pai besing na bunker sajinduna leiribani presna phangbu pauna hairibana ngarang numidang pung nipan khara helak pada meitai khulsing asi khulja singna numidang gi chak chaba toklaga pothana ba tawringe de kuki khul oiriba sunurok samusang saimol kuki khul thamna pokpi maning singthak kaune singthak amading urang patrom degi manak nakpada leiba meitai khulsing asida nongmai round chama gi mathakta kapsin duna landaraki thodok asigi matang da sana hanbi khulgi khulja amana phongdorakhiba da haukiba me ahum degi haurakhiba irang asina maram oiraga mafam adu degi senthok tono relief camp da leiraba matung irang kharan nemle haidana yum da amuk hanjinduna leiba haurakibani adubu kuki sing yamna toina nongmai kapsilakpana yum da phawbo ningtina tumba kibadagi safagada bamfam sing da thaidok tuna lakhibani adubu irang nem tharakle haiduna amuk hanna khul la changba horakpada ngarang kuki lalhoba singna atat akham leitana nongmai round kaya kapsilakpadi khunja kaya amuk Hanna Lanjena Bayawra Chingkung Singa the Lady Basana Sabi Tamna Pokpi Santi Kongban Sabung Kukunum Gimete Kulsing as the Kuki Kulai Pipes in the Nong Capsin Dunaki Kang Pirapasi and the Kiasin Ahan Banate Adubulang as in a Chingkung Singa the Lady Praza sing the young level meeting as the pen de Mafam as the Lady Kunjasin Asina Mayuk Nariba Awabu Kudung set of Kayasi Yang Sinaba Amata Laitraba Nomogisu Nomlaga Imung Puriba Kunja Kaya Irang Asina Maram Werga Kam Tengna Ware Punsi Super Relief Kem the Labor Yabasunate Yum the Setlaga Labasu Kire, where it live film Asida Mataukaram Kunjasin Hingadaribano Havasi Yamna Arubo Wang Amoere, Lamlai Kendrogi, Emily and Akana Hotnadona Imasing Asinga and the Central Forcing Tambire, Adu Kuki Kulai Pipes in Tuina attack set Havana Yum the Sanglaga
हानगुम लैब कीनरे हाइन पेंदब वफम कया फोंदोरकली अदुगा मरुएबा हेडलाइंस खरा थमजके म्यांमार एथनिक आर्म ग्रुप ना चाइनीज बॉर्डर लेब क्रॉसिंग पॉइंट अमा नाहुना ना कैप्चर तौबु ngमख्रे वेस्ट की मैके दगी सपोर्ट हंथरखिबगी तंजा लौरगा पुतिन ना यूक्रेन दा अकन बमोंग द लांदा सिनबा नबा सेमसाख्रे पाकिस्तान की प्राइम मिनिस्टर ओइरंबा इमरान खान जेल मनुंग द लैना मिखल थेंगनगदौरी यूएस ना इंडिया का लैनरिबा मरी हेना चेचिन हले एंटोनी ब्लिंकेन नवाज शरीफ ने इंडिया को थगटख्रे ब्रिटेन रेड सी ngaknaba joint text post yauragani Israel na Gaza da landarakib asi achoba tanen ama thengnare Hamas ki leader pharam gadabadagi samnada nan thokre baba bangan in 2024 da Putin hat khigani laifau pikre US Security Council na Gaza da ceasefire thamnabagi resolution ki vote lobagi matam mei thokre अदुगा पोकना फमदगी मरुइबा हेडलाइंस खरा थमजगे कुकी एमएलए तराबु असेंबली ने कंदनो थम्मा पामी हाइबसे मेक सेंगले ओजोई सिक्योरिटी सिजन अदुना इम्फाल चुराचंदपुर कांगबुकपि माउगी पब्लिक ट्रांसपोर्ट हौरगनी मयोलगी लमसांग कोंगचक अवांग सेकमाइदगी खुरकुल फावरगा लमसांग द थुंख्रे ऑपोजिशन की पार्टी तरा नंगसी इम्फाल द प्रोटेस्ट तौगनी थमना पोकपि अमदि सना साबिदे नोंमै काप थरख्रे मणिपुर की सिंह की मफम खरदी लो लेत्रे हाइन यूनियन लो मिनिस्टर द वकटख्रे इरांगी चैथेंग नंगलबसिंग द कानाबा फंगली दिंको नीलू द बेस्ट पोनी फार्मर्स अवार्ड पीरगनी वीडियो सिंह बिबगी दमक तमयम पुनों मुका ना थगचरी अनोब अपडेट की दमक ऑनलाइन मणिपुर यूट्यूब चैनल सबनुसी वीडियो सब्सक्राइब तो बिरमु थैंक यू